Manipur na asi yauna waraba fawbada laibasigi Prime Minister Narendra Modi na tumina leishiliba karigino haina AICC gi high level delegate team gi luchingba Mukul Wasnikna wahang tawakli. Imphal West District ki Kanto Sabal Leimakhong Chingmang amadi Ingau Rock area da uniform set pa kuki lal honok singi bunker yang khairom laiba si Adhuba matamda lauthok trabadi Leimakhong lambi counter blockade tawragani hairi. Kanglup ki irang manung chana Churachandpurda laiba HIV/AIDS thengnabagi lambi da thabak tawba Progressive People Organization kauba NGO amagi office ahum mai thakre hairi. Scheduled tribe list yauriba any cookie any mizo haiba wahai lauthok khobuna Manipur da foreigner cookie sing changlakpa thingna ba khongthang oigani haina World United Youth Club wangkhaina thamlakli. Amasung Manipur gi apundagi saktam kaibi yaroi cookie militant singa shu makhata na chatnaba yaroi haina Khwairamban Kaithal family nupi singna sentha leptuna wakan pham chathakrai.